ꯅꯪꯒ ꯇꯧꯔꯤꯁꯦ ꯅꯪ ꯍꯦꯛ ꯎꯕꯒ ꯀꯥꯟꯅꯔꯣꯏ ꯑꯣꯏꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅ ꯍꯥꯏꯕꯗꯣ ꯂꯩꯖꯔꯦ ꯀꯥꯟꯅꯔꯣꯏ ꯑꯣꯏꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅ ꯍꯥꯏꯕꯗꯣ ꯂꯩꯖꯔꯦ ꯀꯥꯟꯅꯔꯣꯏ ꯑꯣꯏꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅ ꯍꯥꯏꯕꯗꯣ ꯂꯩꯖꯔꯦ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯗꯣ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯗꯣ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯗꯣꯏ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯗꯣ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ ꯆꯠꯅꯕꯤꯁꯨ ꯈꯪꯗꯦ ꯇꯧꯅꯔꯤꯁꯦ ꯌꯦꯡꯗꯦ 이빵 빵나다나 까리 갈리도 팡 2,000 years later. natoude wahiduni thawaina gita jaba ngga ahanba unakhiba ngga Timugi, ningol pugning si nang utaba mafonda ay gimitsi tangingle nang litaba mafonda lon thok tabi oi ningle nang utaba mafonda ay gimitsi tangingle nang litaba mafonda lon thok tabi oi ningle khang dau ba nang na khang bi da na yeng da mak yeng la ga chahi ba di ngau ngasi디 yam fajai ko Nay mada fajai da ay gyase Fai jom ne pumyat ne chanda